ꯂꯥꯟꯖꯦꯟꯅꯔꯤꯕ ꯈꯨꯜꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯟꯕꯤꯗꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩꯒꯤ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯈꯨꯜꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯍꯥꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯂꯩꯍꯧꯔꯤꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯃꯥꯡ ꯇꯥꯍꯜꯂꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯕꯤꯗ꯭ꯌꯥꯅꯒꯔꯒꯤ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯅꯝꯕꯔ 1ꯗ ꯂꯩꯔꯤꯕ ꯍꯤꯜꯒꯥꯠ ꯖꯤꯄꯤꯒꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯖꯤꯔꯤꯕꯥꯝꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ ꯉꯥꯔꯤꯌꯥꯝꯕꯝ ꯒꯣꯄꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯕꯨ ꯈꯥꯅꯥꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄꯅꯤ ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 5ꯇꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄꯅꯤ ꯑꯍꯥꯟꯕꯗ ꯍꯤꯜꯒꯥꯠ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯈꯤ मसिगे मतुंग बिद्यानगर मल्टीपर्पस स्पोर्ट्स कम्प्लेक्स असिदा लैरे अतोप कम्युनिटी कुकी मार्गिदी खुलसिंग सेक्यूरिटी थमलगा ngak सेले अखोगिसु लैजरिबा प्रॉपर्टी खरा से ngak सेनबियो हाइदुना डिस्ट्रिक्ट एडमिनिस्ट्रेशन डीसी दा ममांग चहिगी जून गी तांग 10 दा पिसनखे मसिगे मतुंगदा अखोगी लैतलारगे युमदा लैहौरिबा पोचै पुनमक सिट नाना पुखि अमदे युम कया सुमै थारमखे अदुगा गवर्नमेंट अमदे पब्लिक प्रॉपर्टी ओइरिबा खुलसिदा तिंगलिबा इलेक्ट्रिक लाइन गे मै पुनमक मोक्ता खोंगदगी हौदुना ट्रांसफॉर्मर सु यावना हुरान किबासी अथुबा मतमदा गवर्नमेंटना कनाना तौरिबनो हाइबदु खंगलगा मखोइबु फगतपियो लोइनाना इलेक्ट्रिक लाइन असि सबसाना तिंगबियो हाइखे महाना हाइ रिलीफ कैंप त लैरक्लिबा असि सही अनि हेले मरमसना सिक्युरिटी सिंग मतिक साना थंबिदुना खुलसिंगदा हंजन हंबियो हाइखे ngasiगी पावगे मिफम असिदा बोरोखान बोबुखाल अमसुंग सबुगाट की खुंजासिंग सु सरुग याखे हाइदे नवंबर 3 पेन डाउन स्ट्राइक संगसिलगने हाइना थमलखरे मणिपुर गवर्नमेंट सर्विसेस फेडरेशन MGSF मणिपुर लेंगाकता थमखिबा वाफमसिंग थबकता ओंथोक्तबगी मायोक्ता मतम कक्तबा सेस वाक स्ट्राइक संगसिनबा सेम सारे हाइना फेडरेशन असिना लेंगाकता खंगनखरे हाइदे हिरामसिगी मतंगदा MGSF जनरल सेक्रेटरी S प्रवीण कुमार मैतेई ने खुये पीरगा मणिपुर लेंगा के चीफ सेक्रेटरी द पिसन खिबा स्ट्राइक नोटिस समगी मतुंगिना लेंगा के एम्प्लॉई अमसुंग पेंशनर सिंग नमायक नरिबा तोंगान तोंगान बा इशू अमदि वाकत सिंग खंगनबा फेडरेशन द लेंगा के मफमदा कियारक हाइजरगा लाखे मदुगी मतुंगिना सही असिगे सेप्टेम्बर 13 की नुंगथिल पुंग 3 मखाई ताबा मतमदा लैरिबा इशू सिंग असिगे मतंगदा खंगनबा लेंगा न मेफम अमा कौरखे लाइबक थिबदि हाइलेबा मेफम अदु मतम नक्सिलकलबा मतुंगदा यैथोखिबगा लोइनाना सयोल अमगी मनुंगदा मेफम पांगतोकने हाइना खंगलखे मदुगी मतुंग एम्प्लॉई अमसुंग पेंशनर सिंगी मसक थोकपा खोंगथांग अमता लौखतना लैरे नाकलमरमदा मणिपुर लेंगा के एम्प्लॉई सिंगी हौजिक चटनरिबा सादा 39 गी DA DR असिगी मथक्ता सादा 3 हेंगलगनि हाइबा वाफम मीडिया सिंगना तोरपो रिपोर्ट तगी खांगबा ngamle अदुमकपो सेंट्रल गवर्नमेंट गी एम्प्लॉई सिंगना फंगलिबा DA DR दगी अखोइना सादा 18 सोथरगा लैरे मसिना मरम ओइरगा मणिपुर लेंगा के एम्प्लॉई अमसुंग पेंशनर सिंगदा अदुकी मतिक पेंदबा फावहन मरमना तंगाई फदना खोंजंग संगसिनबा वारेब लौरे खोंजंग असि लाक्लिबा तांग 19 तगी अमुबु बेस थेलगा संगसिनबा हौगने मसिदा अखोइगी डिमांड फंगद्रबदि मथंग था नवंबर 3 दगी मास पेन डाउन गे खोंजंग संगसिनबा हौगने मसि फावबदा लेंगाकना थवैदना लैथोक्लबदि मतम कक्तबा सेसवाक स्ट्राइक के खोंजंगसु मतम अमा हेक्तदा संगसिनबा MGSF की एग्जीक्यूटिव काउंसिल वारेब लौरे हाइनसु प्रवीण कुमार न पिसिनखिबा स्ट्राइक नोटिस असिदा मखा ताना पल्ली हाइदे सही यांखै की मतुंगदा IM की लुसिंगबा मुइबा पोनफम सोमदालदा थुंखरे फ्रेमवर्क एग्रीमेंट इंडो नागा पीस प्रोसेस की वारुसिन पोरकनबगी युम्बीनि हाइना थमलकले निंगतंबा तांदुना लान हौखिबा हौजिकना इंडिया लेंगा का वारि सानादुना लैरिबा नागा लाहौलुप NSN IM की लुसिंगबा थुंगालेन मुइबा सही यांखै की मतुंगदा महाकी पोनफम लमदम उखुल डिस्ट्रिक्ट थुंगलखरे मुइबागी हक्सांग की फिबम दो खुदोंग सादबना मरम ओइरगा महाकी लोइनाबे पौकहाव मुइबाना महत सिंदुना महाकी मपुरेबा मुइबा ओपगीदमक लाखिबा मियामदा हराउ तयाम्बा अमसुंग नुंगाइबा फोंदोखे लोइनाना तांखुल मियामना ngasi फावबा लेपिरकपना मियामगा उनबा फंगबने हाइना मियामदा तौबिमल खंबा उठखे मुइबाना फोंदोकनिंगबा वाफम मदु महाकी लोइनाबिना पल्लदुना फ्रेमवर्क एग्रीमेंट ना इंडो नागा पीस प्रोसेस की सबसाबा वारोसन अमा पुरकनबगे युम्बीने तांखुल नागागी रिलीजियस लीडर सिंगदा अमता ओइना पुनसिनबा अमदे मियामदा अमना अमबु ngakpiba अमसुंग नुंगसी सानना लेमिनबना अफबा लंबी पुरक
ꯌꯧꯔꯛꯀꯅꯤ ꯍꯥꯏꯈꯤ NSNIM ꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤ ꯗꯤꯜꯂꯤꯗꯒꯤ ꯅꯥꯒꯥꯂꯦꯟ ꯇꯝꯅ ꯉꯁꯤ ꯑꯌꯨꯛ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯄꯥꯏꯔꯛꯇꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯈꯔ ꯍꯦꯟꯕ ꯃꯇꯝꯗ ꯎꯈ꯭ꯔꯨꯜꯒꯤ ꯕꯥꯡꯁꯤ ꯒ꯭ꯔꯥꯎꯟꯗ ꯊꯨꯡꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯎꯈ꯭ꯔꯨꯜ ꯅꯥꯒꯥꯂꯣꯡ ꯒ꯭ꯔꯥꯎꯟꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ ꯃꯣꯏꯕꯥꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥ ꯑꯍꯜꯆꯥ ꯀꯌꯥꯅ ꯂꯝꯕꯤꯗ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯑꯃꯗꯤ NSNIM ꯒꯤ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯃꯣꯏꯕꯥꯕꯨ ꯑꯣꯛꯈꯤ ꯇꯨꯡꯗ ꯃꯣꯏꯕꯥꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ ꯒ꯭ꯔꯥꯎꯟꯗ ꯊꯨꯡꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯃꯤꯐꯝ ꯑꯃꯁꯨ ꯆꯠꯊꯈꯤ ꯄꯟꯕ ꯌꯥꯕꯗꯤ NSNIM ꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯅꯥꯒꯥꯒꯤ ꯅꯤꯡꯇꯝꯕ ꯏꯍꯧ ꯈꯣꯡꯖꯪ ꯊꯥꯡꯖꯤꯟꯈꯤꯕ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ ꯎꯈ꯭ꯔꯨꯜꯗ ꯂꯥꯛꯄ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯑꯣꯏꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ NSNIM ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯁꯣꯝꯗꯥꯜꯗ ꯆꯪꯍꯟꯕ ꯀꯨꯝꯖꯥ 2010ꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯔꯛꯄꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯁꯤꯖꯐꯥꯌꯔ ꯆꯠꯅꯗꯦ ꯍꯥꯏꯗꯨꯅ ꯆꯪꯍꯟꯈꯤꯗꯕꯅꯤ ꯂꯣꯏꯅꯅ ꯃꯣꯏꯕꯥꯕꯨ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯆꯪꯍꯟꯗꯦ ꯍꯥꯏꯗꯨꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯎ ꯒꯦꯠꯇ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯅꯥꯒꯥ ꯃꯍꯩꯔꯣꯏ 2 ꯂꯩꯈꯤꯗꯕꯅꯤ IDPꯁꯤꯡꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯗꯒꯤ ꯄꯤꯔꯛꯄ ꯂꯨꯄꯥ ꯀ꯭ꯔꯣꯔ 500-700ꯒꯤ ꯁꯦꯟꯐꯝ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯕꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯅꯕꯅꯤ ꯍꯥꯏꯅ BJPꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯗꯤ BJPꯒꯤ MLAꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯉꯛꯄꯅꯤ ꯃꯁꯤꯅ MLAꯗ ꯄꯤꯔꯤꯕ ꯄꯥꯋꯔ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕꯒꯤ ꯑꯁꯣꯟꯕ ꯑꯗꯨ ꯎꯠꯊꯣꯛꯆꯔꯦ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥ ꯃꯦꯘꯆꯟꯗ꯭ꯔꯅ BJPꯒꯤ MLAꯁꯤꯡꯕꯨ ꯆꯩꯔꯛꯂꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯔꯇꯔꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 2.5 ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯡꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯝꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯁꯀꯤ ꯇꯥꯝ 2 ꯁꯨꯔꯛꯀꯗꯧꯔꯦ BJPꯒꯤ MLAꯁꯤꯡꯅ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯟꯒꯅꯤ ꯌꯥꯗ꯭ꯔꯒꯅ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯈꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ MLA ꯑꯃꯗ ꯄꯤꯔꯤꯕ ꯔꯥꯏꯠꯁꯤꯡ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯁꯥꯗꯞꯄꯨ ꯍꯟꯊꯅ ꯎꯍꯟꯕꯒꯤ ꯃꯊꯛꯇ MLA ꯑꯣꯏꯕꯒꯤ ꯄꯥꯋꯔꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕꯅꯤ BJPꯒꯤ MLAꯁꯤꯡꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯦꯞꯄ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ BJPꯒꯤ ꯋꯥꯉꯥꯡꯂꯣꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯤ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯂꯤ BJPꯒꯤ ꯂꯩꯉꯥꯛ ꯃꯇꯝꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯁꯣꯏꯕꯕꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯣꯛꯍꯟꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯂꯩꯉꯥꯛꯂꯣꯟ ꯍꯩꯇꯕ ꯑꯃꯗꯤ ꯃꯊꯣꯡ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯅ ꯊꯝꯂꯗꯨꯅ BJP MLAꯁꯤꯡꯒꯤ ꯆꯣꯏꯔꯣꯜ ꯇꯥꯕꯗ ꯋꯥꯔꯦ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄꯗ ꯇꯥꯏꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯍꯟꯅꯤꯡꯗꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯆꯌꯣꯜ ꯐꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ IDPꯁꯤꯡꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯇ꯭ꯔꯤ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯔꯗꯕꯒꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ IDPꯁꯤꯡꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯗꯒꯤ ꯄꯤꯔꯛꯄ ꯂꯨꯄꯥ ꯀ꯭ꯔꯣꯔ 500-700ꯒꯤ ꯁꯦꯟꯐꯝ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯦ ꯑꯕꯗꯨꯜ ꯒꯥꯐꯔ ꯐꯥꯖꯤꯜꯂꯨꯕꯒꯤ ꯊꯧꯑꯣꯡ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯥꯏꯅ ꯊꯝꯂꯛꯈ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯃꯩꯆꯥꯛ ꯂꯥꯡꯂꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯛꯇꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 6ꯗ ꯂꯩꯕ ꯃꯧꯂꯥꯅꯥ ꯑꯕꯗꯨꯜ ꯒꯥꯐꯔ ꯁꯪꯒꯣꯝ ꯁꯨꯝꯐꯝ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ MD ꯑꯕꯗꯨꯜ ꯁꯂꯥꯝꯕꯨ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗꯒꯤ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯌꯨꯛ ꯄꯨꯡ 5:30ꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯣꯡꯒ꯭ꯔꯥꯝꯕꯤ ꯍꯌꯦꯜ ꯂꯥꯏ ꯃꯅꯥꯛꯇ ꯃꯤꯠ ꯄꯨꯜꯂꯒ ꯊꯥꯗꯣꯛꯂꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯟꯖꯨꯃꯥꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯧꯂꯥꯅꯥ ꯁꯍꯤꯔꯨꯔ ꯔꯍꯃꯟ ꯋꯥꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯃꯜ ꯇꯥꯡꯂꯕꯁꯨ ꯃꯩꯇꯩ ꯁꯥꯔꯦꯡ ꯃꯤꯌꯥꯝꯅ ꯂꯩꯕ ꯐꯪꯅꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯄꯥꯡꯊꯣꯛꯄꯒꯨꯝ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ 73 ꯁꯨꯕ ꯑꯦꯅꯨꯑꯦꯜ ꯐꯤꯁ ꯐꯦꯌꯔ ꯀꯝ ꯐꯤꯁ ꯀ꯭ꯔꯣꯞ ꯀꯝꯄꯤꯇꯤꯁꯟ 2025 ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯃꯜ ꯇꯥꯡꯂꯕꯁꯨ ꯇꯥꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯣꯛꯄ ꯃꯩꯇꯩ ꯁꯥꯔꯦꯡ ꯃꯤꯌꯥꯝꯅ ꯂꯩꯕ ꯐꯪꯅꯈꯤꯗ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯉꯥꯒꯤ ꯃꯦꯂꯥ ꯑꯁꯤꯗ ꯁ꯭ꯇꯣꯜ 194ꯗ ꯐꯥꯔꯃꯔ 153ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯥ KG 1,00,000
1.5 ꯌꯣꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯕꯦꯛ ꯀꯨꯃꯥꯔ ꯗꯦꯋꯟꯗꯟ, ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ ꯍꯥꯎꯕꯝ ꯔꯣꯁꯤꯇꯥ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯇꯥ ꯑꯔꯥꯝꯕꯝꯅ ꯃꯊꯪꯁꯤꯟꯅ ꯆꯤꯐ ꯒꯦꯁꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯤꯁꯔꯤ ꯗꯤꯔꯦꯛꯇꯔ ꯇꯤ ꯐꯨꯂꯦꯅ ꯍꯥꯏꯈꯤꯕꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥ ꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯍꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯏꯔꯝꯗꯝꯗ ꯄꯨꯊꯣꯛꯄ ꯉꯥ ꯆꯥꯅꯕ ꯍꯣꯠꯅꯁꯤ, ꯂꯣꯀꯦꯜ ꯐꯥꯔꯃꯔ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯉꯥ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯗ ꯉꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯦꯇ꯭ꯔꯤꯛ ꯇꯟ 64 ꯃꯊꯧ ꯇꯥꯏ꯫ ꯃꯊꯧ ꯇꯥꯕ ꯉꯥꯒꯤ ꯆꯥꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥꯅ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤ ꯃꯦꯟꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯣꯛꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯤꯁ ꯐꯥꯔꯃꯔꯁꯤꯡꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯧꯈꯠꯂꯤ, ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯃꯩꯇꯩ ꯁꯥꯔꯦꯡꯒꯤ ꯆꯥꯡ ꯍꯟꯗꯛ ꯆꯍꯤꯗ ꯀꯦꯖꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯨꯊꯣꯛꯇꯨꯅ ꯃꯦꯂꯥ ꯑꯁꯤꯗ ꯐꯪꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯕꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯤꯌꯥꯝꯅꯁꯨ ꯁꯥꯔꯦꯡ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ, ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯗ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯇꯨꯅ ꯉꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯐꯥꯔꯃꯔ ꯑꯗꯨꯗ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅꯁꯨ ꯂꯥꯛꯂꯤ ꯍꯥꯏꯈꯤ꯫ ꯑꯦꯛꯁ-ꯁꯤꯑꯦꯝꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯕꯨ ꯁꯤꯡꯊꯥꯈ꯭ꯔꯦ꯫ ꯉꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ 64 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯃꯅꯨꯡꯗ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯁꯤꯡꯊꯥꯈ꯭ꯔꯦ꯫ ꯐꯣꯔꯃꯔ ꯁꯤꯑꯦꯝꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯅꯤꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯝꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯁꯤꯡꯊꯥꯔꯝꯃꯤ꯫ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟꯔꯥꯗ ꯁꯪꯃꯥ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃ ꯑꯅꯤꯅꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯕꯨ ꯃꯤꯠꯌꯦꯡ ꯁꯥꯠꯅ ꯎꯕ ꯉꯝꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯔꯛꯂꯤ꯫ ꯅꯥꯄꯦꯠ ꯄꯜꯂꯤꯗꯒꯤ ꯃꯐꯧꯗꯥꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 94 ꯀꯥꯏꯊꯣꯛꯂꯦ ꯍꯥꯏꯔꯦ꯫ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯄꯦꯠ ꯄꯜꯂꯤꯗꯒꯤ ꯃꯐꯧꯗꯥꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 94 ꯀꯥꯏꯊꯣꯛꯂꯦ꯫ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯍꯧꯅꯕꯒꯤ ꯇꯦꯟꯗꯔ ꯄ꯭ꯔꯣꯁꯦꯁꯁꯨ ꯍꯧꯔꯦ꯫ ꯑꯊꯨꯕꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥꯅ ꯉꯁꯤ ꯅꯥꯄꯦꯠ ꯄꯜꯂꯤꯗꯒꯤ ꯃꯐꯧꯗꯥꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯁꯦꯝꯖꯤꯟꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯑꯦꯔꯤꯌꯥ ꯂꯣꯀꯦꯜ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯕꯤꯒꯤ ꯄꯣꯠꯍꯣꯜ ꯀꯌꯥꯁꯨ ꯁꯦꯝꯖꯤꯟꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯅꯤꯔꯛ ꯁꯦꯝꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯕꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯅꯤꯅ ꯄꯥꯡꯂꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥꯅ ꯍꯥꯏꯈꯤꯕꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯂꯛꯇꯕꯅ ꯐꯤꯚꯝ ꯁꯣꯛꯅ ꯂꯩꯔꯤꯕ ꯀꯌా ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 94 ꯁꯦꯡꯁꯟ ꯇꯧꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯦꯟꯗꯔ ꯂꯣꯏꯔꯒ ꯋꯥꯔꯛ ꯑꯣꯔꯗꯔ ꯄꯤꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯤ꯫ ꯂꯝꯕꯤ ꯑꯁꯤ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯅꯕ ꯁꯦꯝꯍꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯒꯤ ꯃꯣꯇꯣꯔ ꯄꯝꯞ ꯊꯨꯒꯥꯏꯔꯝꯂꯦ, ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝ ꯃꯤꯌꯥꯝꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯥꯏꯔꯤꯄꯣꯛ ꯄꯦꯁꯤ ꯈꯨꯜꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯤ.ꯑꯩꯆ.ꯏ.ꯗꯤꯅ ꯄꯥꯏꯈꯠꯄ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯅꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯣꯇꯣꯔ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯐ꯭ꯌꯨꯁꯅꯆꯤꯡꯕꯁꯤꯡ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯄꯦꯁꯤ ꯑꯃꯗꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯃꯤꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯄꯦꯁꯤ ꯈꯨꯜꯗꯒꯤ ꯍꯧꯖꯤꯛꯅ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯀꯦꯅꯦꯜ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯩꯁꯥꯝ ꯕ꯭ꯔꯣꯖꯦꯟ ꯑꯃꯁꯨꯡ ꯄꯦꯁꯤ ꯈꯨꯜꯗꯒꯤ ꯌꯨꯝꯅꯥꯝ ꯃꯨꯛꯇꯥꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯊꯨꯒꯥꯏꯔꯝꯂꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯄꯤ.ꯑꯩꯆ.ꯏ.ꯗꯤꯅ ꯄꯥꯏꯈꯠꯄ ꯁ꯭ꯀꯤꯝꯅꯤ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯗꯨꯅ ꯏꯁꯤꯡ ꯄꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯍꯧꯗ꯭ꯔꯕꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯍꯧꯅꯕ ꯍꯣꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯆꯦꯔꯛꯇ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯣꯇꯣꯔ ꯄꯝꯞ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯐ꯭ꯌꯨꯁ ꯑꯃ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯅꯤ꯫ ꯊꯧꯗꯣꯛ
ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯏ ꯁꯥꯎꯅꯔꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯌꯨꯝ ꯑꯃ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯦꯁꯇ꯭ꯔꯤ ꯈꯨꯜꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯌꯦꯡꯂꯒ ꯏꯁꯤꯡ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯝꯞ ꯑꯃꯗꯤ ꯐ꯭ꯌꯨꯁ ꯊꯨꯒꯥꯏꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯦꯁꯇ꯭ꯔꯤ ꯈꯨꯜꯗ ꯂꯩꯕ ꯅꯠꯇꯦ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯃꯌꯨꯝ ꯍꯣꯡꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯃꯣꯇꯣꯔ ꯄꯝꯞ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯀꯩꯁꯥꯝ ꯕ꯭ꯔꯣꯖꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯁꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯦꯠꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯔꯤꯕꯅꯤ ꯀꯣꯔꯠꯅ ꯏꯟꯖꯦꯛꯁꯟ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯄꯥꯋꯔ ꯍꯥꯎꯁꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯦꯁꯤഡ് ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯈꯤ ꯑꯗꯨꯕꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯂꯩꯇꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯊꯨꯒꯥꯏꯔꯝꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯣꯡꯕ ꯍꯦꯂꯤꯀꯣꯞꯇꯔ ꯂꯦꯟꯗꯤꯡ ꯇꯧꯕꯗ ꯍꯦꯂꯤꯄꯦꯗ ꯅꯝꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯇꯣꯡꯕ ꯍꯦꯂꯤꯀꯣꯞꯇꯔ ꯀꯦꯔꯂꯥꯒꯤ ꯄ꯭ꯔꯃꯥꯗꯥꯝꯗ ꯂꯩꯕ ꯅꯧꯅ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯍꯦꯂꯤꯄꯦꯗ ꯑꯃꯗ ꯂꯦꯟꯗꯤꯡ ꯇꯧꯕꯗ ꯍꯦꯂꯤꯄꯦꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯅꯝꯊꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯁꯕꯔꯤꯃꯂꯥ ꯇꯦꯝꯄꯜꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯨꯔꯃꯨꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯕꯔꯤꯃꯂꯥꯒꯤ ꯆꯤꯡꯈꯣꯡ ꯐꯥꯎꯕ ꯆꯠꯈꯤ ꯍꯦꯂꯤꯄꯦꯗꯀꯤ ꯁꯔꯨꯛ ꯈꯔ ꯅꯝꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯑꯃꯁꯨꯡ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜ ꯀꯌꯥꯃꯔꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ MI-17 ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯨꯊꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯅꯪꯍꯧꯈꯤꯗꯦ ꯍꯥꯏꯔꯤ